Arambai News Guwahati da Manipuri Pao tabiriba singbo ihan hanba maktada jingangbam Susitra Ranina khurumjari hojik ngasigi samlappa maroiba pao sing lobirasi ngasi numidang pung nipan faubagi manungda anoba case mari amaga positive oibaga loinana asamda punna positive oiba confirm case masingasi chani supna ahum yaukhre masigi manungda inong nongna COVID-19 positive oirakpa district singi manungda Dribugar, Karbi Anglong, Darang amadi Udalguri yaurakli Nauna positive oikriba mioi marimak saru sajai quarantine center dagini anina West Karbi Anglong aduga Darang amadi Udalguri dagi amamamne matawasumna akiba fangna asamda COVID-19 positive oibagi chang khanghen hengalakli Panbayai COVID-19 positive oiba masingasi amadagina chama fawba yobada numit nifutaret ni khatamak changki adubu chama dagina chani fawba yobadadi numit marinida hengalakli maramaduna asam sarkar na miyamda mipaidanaba adubu hena cheksinaba haikre Panbayai ngasigi oina miyoi taruk COVID-19 negative oiduna hospital dagi discharge su tawkhre Hojik Assamgi oina khwaidagi hena sokliba district asi Kamrup Metro Guwahati ni aduga mathangda sokliba sina Hojai district ni ngasi Assamda COVID-19 ga mari leinana mapandagi changlakpa mioi singna thengnakiba yamnamak pukning nungsiningai oiba saktam kharasu uba fangki Guwahati ki khwaidagi maroiba amade achoba quarantine center oriba Saru Sajai ko stadium da mapandagi changlakpa mahairoi sing amade nupi angang kaya yauna mioi kayana nong marakta leptuna screening gi damak pareng sana kuina leptuna lebagi saktamadu yamnamak thamoi sukningai ni lambida adugwana laklaga maramdam yauraga amuk matawasumna nonglakta laknabi basi tasengna pende Nakalamaromda Sarkar na lupa kaya kaithaduna quarantine gi thorang tawba ngamlaga ngai haktangi oirabasu pakhan khanduna mapandagi changlakpa miyoising asigi awaba koknanaba hotnabidaba asi tasengna laibak thibani administration gi asoibani Asumna Sri Rampur gi getasu lever lisingamaga chani yamna wana panduna leiri border oriba Golaganj sasu social distancing ngaktana lever singna krik inana nong thuptuna leptuna leiki Assam ngasi fawbada mapandagi miyoi lising kuntra taruk bairota changlakre aduga miyoi lak tara dagina tarani thoimuksu changlakhigani hairi fiba masida quarantine tobasi tangai khadabani state asigi tungi punsi kandanabagi damakta quarantine gi matangda compromise tawroi haina paumi singda rajya asigi haksel mantri oriba Dr. Himanta Biswa Sarmana paumi singda haiki Mahakna makhatana hai community quarantine tawbata natana masana pamjaba maongda hotel da leiduna so quarantine tawba yagani hotel da nimit tare ni leraba matung karigumba result negative oirabadi mayumda halaga nimit tare ni amagasu home quarantine tawdaba sugyamak yaroi home quarantine gi damakta su sarkar na pifam thokpa sel pigani aeroplane da laglabasu nimit tara mari ni di quarantine tawdaba yaroi Quarantine gi athingbasing asi ngaktragadi community spread ki thakta yamnamak thuna Assamda sandoklagani haina mantri asina makhata ki Nakalamaramda cancer anabasingi oinadi pung 12 gi manungda COVID-19 gi test result su phanglagani Panbayai Guwahati gi containment zone ahum asi free oire asigi manungda B Barua Cancer Hospital gi compound manungda leiriba residential area su yauri Ningsing bayai ngarang athengbada chingnaba case ni haina pau pizakhiba Guwahati gi Pan Bazar da laiba MMC Hospital gi technician ngasidi COVID-19 positive confirm oikhibaga loinana mahakna leiramba Nunmati gi Gopalnagar area containment zone on khre Hojik Manipur gi Pau da mulak pinarase Manipur da hojik so COVID-19 gi active case kulhumdoida adumak leiri ngasigi oina hojik fawbada case anoba matalaktri ngasi numidang wairam pung 6 makhai muk tabada rims ta chamaga ahum amadi jenims ta chamaga tara haibadi punna chani tarahumdoi test tobada punamak negative oire maramasina hojik fawbada manipura confirm oriba case masing asi kunmangani active oribana kulhumdoi aduga phakibana anini
Hyderabad Manipuri Chahunga Kuntramathoi Purakpa train ngasi ayuk pung 10 tabada Jiribam railway station da thungkre ngasi thunglakiba train asiga tharaga Manipurda changlakpa train punna taret sure Makhoi punamak Jiribam railway station da thermal screening torba matung magi district singda hanadagi ngaiduna leiba bus 13 ta chathanki Nakal amaromda Uttarakhand lakpa Shramik special train so ngasi numidang wairam Jiribam da thungkre Ngarang phamkiba emergency cabinet mifamda mapandagi pusalakliba Manipuri singna COVID-19 sandoktanabagi damakta tongan ba quarantine center da thamnanabagi phirep lawkhrabani Hanagi quarantine center singda lairamba singi testing procedure loidriba fawba nongna thunglaba singa leimina handanaba mifam asina warep lawki Tagyal Patalaiba Government Ideal Blind School da transgender sing khaktagi oiba quarantine center amasu hangdokre atai state singdagi changlakpa transgender sing haiba center asida thamlagani Hauzik Arunachal gi pawda muklak pinarasi Arunachal Pradesh ke Karnataka da panduna laiba mioi chani supna mapan Guwahati da thunglakre makhoi by road Itanagar da chatkragani Tripura gi pawda Awang nongpok khwaidagi hena COVID-19 na sathina sokhalamba state Tripuragi oinadi COVID-19 confirm case chamuga humbudra humdoida leptuna leiri aduga hokzik fawda mioi amata sibagi paw leitri Nagaland gi pawdana Kohima administration na mapandagi changlakpa naga singi damakta hotel taret pet quarantine center lakthokibaga loinana CM oriba nephew riona Kohima de leiba Nagaland Health Authority premises ta biosafety lab 3 ngasi nungthil hangdokre lab asi ICMR na handakta approve tawkhrabani atopa pawsing da muglakminarase India da hauzik fawda COVID-19 confirm oriba case masing asi lakamaga lising 15 chaniga humbudra taret yaukhre leikidabagi masingna lising ahumga chamri mawdra humdoini amadi phagalakpagi changna chada nifu dasmik ahum amani awang nongpoki oina apunba confirm case masing asi chamri ga taret yaukhre leikidabagi masingna mangani India gi oina hauzik su Maharashtra na khwaidagi sokpa state oiri punna confirm case ase lising 58 ga chani mawdra taret sibana lising amaga chahum mawdra yaukhre Malem gi oinadi COVID-19 gi confirm case masing ase lakh yankhai mathoi ga lising kuntaret chamri ga 58 yaukhre aduga leikidabagi masingna lakh ahum ga lising kuntra chamapan nifu taruk ni Hauzik fawda Malem da khwaidagi sokliba leibaga se America na oiri confirm case million ama dasmik mangani pani aduga sibana lising mawdra humdoiga chanipan supna taruk yaure aroibada samudra foot taretagina nipan phawa wangna ithak hawan khiba pungda kilometer chamaga mawdra gi changda sitpa super cyclone Amphana West Bengal amadi Odisha da amanga takya thogankhre West Bengal da mioi humbudrani thoi hena sibaga loinana yumkai uwa kyaso amangata thoki Kolkata airport ising thungkibaga loinana rajya sigi district ahumda hena sokhi loinana Odisha gi samudra mapanda leiba district marida so amangata kya thokre Amphan gi chaitheng Assam Meghalaya amadi Arunachal Pradesh da so tapna yorakli Arambai News Guwahati da Manipuri Pao sandok chabanga sigi oinadi atang sida loishin jabaga loinana tabiriba singbo amuka so hanna khurumjari